ꯂꯤꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗ ꯀꯣꯂꯦꯖꯀꯤ ꯕꯁ ꯂꯥꯛꯄ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯑꯣꯗꯤ ꯁꯥꯇꯤꯟ ꯄꯨꯔꯒ ꯂꯥꯛꯄꯗꯤ ꯅꯠꯇꯦ꯫ ꯁꯥꯇꯤꯟꯁꯨ ꯌꯥꯎꯔꯛꯇꯕꯅꯤꯅ ꯃꯍꯥꯛ ꯆꯣꯠꯅ ꯆꯣꯠꯅ ꯑꯗꯨꯃꯛ ꯂꯦꯞꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯤꯑꯣꯒꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯇꯤꯟ ꯄꯥꯏꯅ ꯄꯥꯏꯅ ꯂꯦꯞꯂꯤꯕꯅꯤ꯫ ꯂꯤꯑꯣꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯤꯑꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ, ꯁꯥꯇꯤꯟ ꯑꯁꯦ ꯄꯨꯟꯅ ꯇꯨꯃꯤꯟꯅꯁꯦ꯫" ꯃꯗꯨꯗ ꯂꯤꯑꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯑꯣꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣꯍꯦ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯄꯥꯡꯗꯕ, ꯆꯪꯁꯤꯜꯂꯛꯎ, ꯁꯥꯇꯤꯟ ꯑꯁꯦ ꯇꯨꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦ, ꯅꯣꯡ ꯆꯣꯠꯂꯤꯗꯣ ꯆꯣꯠꯇꯅꯕ, ꯑꯩꯕꯨ ꯅꯪ ꯍꯥꯠꯀꯦ ꯍꯥꯏꯒꯤꯕ꯭ꯔꯣ? ꯁꯠ ꯆꯪꯁꯤꯜꯂꯛꯑꯣꯍꯦ, ꯅꯥꯗꯅ ꯂꯣꯏꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫" ꯂꯤꯑꯣꯅ ꯏꯀꯥꯏ ꯏꯀꯥꯏꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ" ꯍꯥꯏꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯦꯟꯖꯦꯂꯤꯅꯥ ꯀꯧꯏ, ꯑꯗꯣ ꯋꯥ ꯉꯥꯡꯕꯗ ꯗꯣꯡ ꯗꯣꯡ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯏꯀꯥꯏ ꯏꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ?" ꯂꯤꯑꯣ ꯑꯃꯗꯤ ꯑꯦꯟꯖꯦꯂꯤꯅꯥ ꯁꯥꯇꯤꯟ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯒ ꯃꯕꯥꯅꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯕꯁ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯕꯁ ꯂꯥꯛꯂꯒ ꯃꯕꯥꯅꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯕꯁꯇ ꯄꯨꯟꯅ ꯀꯥꯈꯠꯂꯒ ꯁꯤꯠ ꯊꯪꯅ ꯊꯪꯅꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯁꯤꯠ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒꯁꯨ ꯋꯥꯔꯤꯗꯤ ꯀꯌꯥ ꯁꯥꯟꯅꯔꯝꯗꯦ꯫ ꯑꯦꯟꯖꯦꯂꯤꯅꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯂꯤꯑꯣꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯖꯦꯂꯤꯅꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯕ ꯑꯗꯨ ꯂꯤꯑꯣꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯑꯣꯅ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ?" ꯑꯦꯟꯖꯦꯂꯤꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣ ꯇꯥꯏꯌꯦ ꯅꯍꯥꯟꯒꯤ ꯅꯨꯄꯥ, ꯀꯩ ꯍꯥꯏꯒꯦ?" ꯃꯕꯥꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯎꯅꯔꯝꯃꯤ꯫ ꯀꯦꯐꯦ ꯑꯃꯗꯤ ꯄꯥꯔꯛꯁꯤꯡꯗ ꯃꯕꯥꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃꯗ ꯂꯤꯑꯣ ꯑꯃꯗꯤ ꯑꯦꯟꯖꯦꯂꯤꯅꯥ ꯄꯥꯔꯛ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯄꯥꯔꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯃꯕꯥꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡꯁꯨ ꯃꯈꯣꯟ ꯌꯥꯝꯅ ꯊꯣꯛꯅ ꯈꯣꯡꯂꯝꯃꯤ꯫ ꯑꯦꯟꯖꯦꯂꯤꯅꯥꯅ ꯂꯤꯑꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯩ ꯃꯔꯝꯒꯤꯅꯣꯗꯤ ꯈꯪꯗꯦ, ꯅꯪꯒ ꯂꯩꯕꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯡꯉꯤ, ꯑꯋꯥꯕꯁꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ." ꯂꯤꯑꯣꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯗꯤ ꯑꯩ ꯏꯊꯟꯗ ꯑꯗꯨꯝꯅ ꯇꯧꯕꯣꯏ ꯈꯜꯂꯨꯔꯦ, ꯅꯪꯁꯨ ꯇꯧꯕ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯃꯥꯟꯅꯔꯦꯀꯣ?" ꯂꯤꯑꯣꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯦꯟꯖꯦꯂꯤꯅꯥꯅ ꯃꯣꯃꯣꯟ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯦꯟꯖꯦꯂꯤꯅꯥꯅ ꯅꯣꯛꯂꯛꯄꯗꯨ ꯎꯕꯗꯨꯗꯗꯤ ꯂꯤꯑꯣꯅꯁꯨ ꯑꯃꯨꯛ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯅꯨꯃꯤꯠꯅ ꯆꯤꯡꯒꯤ ꯃꯔꯨꯝꯗ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯁꯨꯝ ꯆꯪꯈꯤꯕꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯣ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥ ꯁꯥꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯑꯣ ꯑꯃꯗꯤ ꯑꯦꯟꯖꯦꯂꯤꯅꯥ ꯌꯨꯝ ꯍꯜꯂꯁꯦ ꯍꯥꯏꯅ ꯄꯥꯔꯛ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥ ꯁꯥꯅ ꯌꯨꯝꯗ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯏꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯦꯟꯖꯦꯂꯤꯅꯥꯅ ꯂꯤꯑꯣꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯞꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯦꯟꯖꯦꯂꯤꯅꯥꯅ ꯀꯣꯜꯂꯐꯥꯎ ꯂꯤꯑꯣꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯑꯣꯅ ꯈꯜꯂꯝꯃꯤ, ꯑꯦꯟꯖꯦꯂꯤꯅꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯛꯂꯤꯕ ꯑꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯕꯅꯤ꯫ ꯑꯦꯟꯖꯦꯂꯤꯅꯥꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ, ꯑꯩꯅ ꯂꯤꯑꯣꯗ ꯀꯣꯜꯂꯐꯥꯎ ꯂꯤꯑꯣꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯑꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯑꯣ ꯑꯃꯗꯤ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯅꯛꯅꯕꯒꯤ ꯃꯔꯤꯁꯨ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯤꯑꯣꯅ ꯑꯦꯟꯖꯦꯂꯤꯅꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯃꯥꯏ ꯇꯧꯅꯤ?" ꯑꯦꯟꯖꯦꯂꯤꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯌꯨ, ꯃꯐꯝ ꯑꯗ ꯑꯩꯅ ꯊꯥꯗꯣꯛꯑꯒ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯅꯤꯡꯗꯕ ꯃꯐꯝ ꯑꯣꯏꯒꯗꯕ." ꯂꯤꯑꯣꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯦꯟꯖꯦꯂꯤꯅꯥ, ꯑꯩꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯅꯪꯕꯨ ꯄꯦꯟꯅꯕ ꯇꯧꯕꯤꯕꯗꯤ ꯁꯣꯏꯗꯃꯛꯀꯤ ꯉꯝꯒꯅꯤ." ꯑꯦꯟꯖꯦꯂꯤꯅꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯃꯤ ꯄꯥꯝꯗꯦ, ꯑꯩꯒꯤꯗꯃꯛꯇ ꯑꯔꯩꯕ ꯈꯔꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ, ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯅꯪ ꯇꯥꯔꯦꯀꯣ." ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯤꯑꯣ ꯑꯃꯗꯤ ꯑꯦꯟꯖꯦꯂꯤꯅꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯈꯪꯅꯈ꯭ꯔꯦ꯫